ꯃꯌꯥꯝ ꯌꯦꯡꯕꯁꯦ ꯁꯥꯒ ꯃꯥꯟꯕꯅꯦꯀꯣ ꯐꯥꯏꯕꯔꯒ ꯆꯠꯄ ꯁꯥ ꯃꯥꯟꯕ ꯁꯥ ꯅꯠꯇꯦꯀꯣ ꯁꯥꯒꯤ ꯇꯥꯏꯞꯇ ꯃꯁꯤꯡꯒ ꯊꯣꯛꯄꯅꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯔꯦ ꯃꯌꯥꯝꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯁꯥꯒꯤ ꯇꯥꯏꯞꯇ ꯃꯁꯤꯡꯒ ꯊꯣꯛꯏꯗꯣ ꯁꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯀꯔꯝ ꯇꯧꯕꯤꯔꯤꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯖꯩꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯔꯦꯁꯤꯄꯤ ꯑꯅꯧꯕ ꯑꯃ ꯇꯧꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡ ꯑꯁꯪꯕ ꯊꯣꯡꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯊꯩꯕꯣꯡ ꯑꯁꯪꯕ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯊꯣꯡꯒꯗꯕ ꯃꯆꯜ ꯀꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯃꯁꯤ ꯁꯥꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯃꯌꯥꯝ ꯍꯣꯏ ꯁꯥꯃꯛꯇꯤ ꯌꯧꯔꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯁꯥ ꯊꯣꯡꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯐꯥꯏꯕꯔꯒ ꯇꯥꯔꯒ ꯑꯗꯨꯝ ꯆꯥꯕꯗ ꯍꯥꯎꯕꯅꯦ ꯁꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯑꯩ ꯔꯦꯁꯤꯄꯤ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯆꯪꯒꯗꯕ ꯃꯆꯜ ꯃꯌꯥꯝ ꯃꯊꯪ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯇꯤꯜꯍꯧ ꯃꯤꯗꯤꯌꯝ ꯇꯨ ꯂꯥꯔꯖ ꯁꯥꯏꯖ ꯑꯃꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯥꯔꯖ ꯁꯥꯏꯖ ꯍꯥꯐ ꯑꯃ ꯆꯅꯝ ꯃꯅꯥꯎ ꯄꯤꯁ ꯑꯆꯧꯕꯗꯣ 3 ꯁꯤꯡ ꯀꯣ ꯇꯥꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯃꯔꯨ ꯃꯔꯥꯡ ꯃꯤꯛꯆꯔ ꯖꯤꯔꯥ ꯏꯂꯥꯏꯆꯤ ꯎꯁꯤꯡꯁꯥ ꯑꯗꯒꯤ ꯎꯆꯤꯊꯤ ꯃꯥꯟꯕꯗꯨ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯃꯤꯛꯆꯔꯅꯤ ꯃꯌꯥꯝ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯒꯔꯝ ꯃꯁꯥꯂꯥ ꯆꯥꯃꯁ ꯇꯪꯈꯥꯏ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ ꯆꯥꯃꯁ ꯑꯃ ꯇꯪꯈꯥꯏ ꯑꯗꯒꯤ ꯃꯆꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯃꯁ ꯃꯇꯣꯟ ꯇꯨꯡ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯆꯥꯃꯁ ꯑꯃꯗꯒꯤ ꯈꯤꯇꯪ ꯍꯟꯊꯕꯀꯣ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯀꯪꯕꯗꯣ ꯄꯤꯁ 5 ꯑꯃ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯤꯖꯤꯟꯅꯕꯁꯤ ꯃꯌꯥꯝ ꯑꯄꯥꯝꯕꯅꯦ ꯑꯗꯨꯒ ꯊꯨꯝꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯃꯆꯜꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯦꯝꯕ ꯁꯥꯕ ꯍꯧꯖꯔꯒ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇ ꯀꯩꯗꯧꯕꯤꯒꯅꯤ ꯈꯥꯡꯁꯦ ꯐꯖꯅ ꯁꯥꯍꯜꯂꯦꯀꯣ ꯈꯥꯡꯁꯦ ꯐꯖꯅ ꯁꯥꯍꯟꯅꯕ ꯑꯩꯈꯣꯏ ꯊꯥꯎꯁꯦ ꯍꯩꯖꯤꯟꯕꯤꯔꯛꯏ ꯊꯥꯎꯁꯦ ꯈꯔ ꯑꯗꯨꯝ ꯃꯔꯥꯡ ꯐꯖꯅ ꯀꯥꯏꯅ ꯍꯩꯕꯤꯌꯨꯀꯣ ꯊꯥꯎꯁꯦ ꯍꯩꯔꯦ ꯃꯇꯨꯡꯗ ꯊꯥꯎ ꯃꯨꯟꯕ ꯉꯥꯏꯔꯒꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯃꯨꯜꯂꯦꯀꯣ ꯊꯥꯎꯁꯦ ꯃꯨꯜꯂꯕꯅꯤ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯕꯛ ꯇꯥꯎꯊꯣꯛꯑꯁꯤꯀꯣ ꯃꯨꯟꯅꯕ ꯇꯥꯎꯗꯧ ꯅꯠꯇꯦꯀꯣ ꯑꯩꯈꯣই ꯃꯥꯒꯤ ꯁꯤꯒꯤ ꯃꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯕ꯭ꯔꯥꯎꯟ ꯆꯪꯗ꯭ꯔꯤꯐꯥꯎ ꯇꯥꯎꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯊꯩꯕꯣꯡꯁꯦ ꯊꯥꯗꯖꯔꯒꯦꯀꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯀꯣ ꯊꯩꯕꯣꯡꯁꯦ ꯀꯕꯛ ꯃꯨꯟꯖꯜꯂꯦꯕ ꯃꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯟ ꯆꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯗꯧꯅꯤ ꯃꯁꯤ ꯀꯣꯠꯊꯕꯤꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯃꯩꯁꯦ ꯃꯨꯠꯊꯠꯂꯒꯦꯀꯣ ꯃꯁꯤ ꯀꯣꯠꯊꯔꯁꯤꯀꯣ ꯃꯁꯤ ꯀꯣꯠꯊꯔꯒ ꯅꯥꯟꯅ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯀꯩꯗꯧꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯁꯥꯂꯥ ꯃꯤꯛꯆꯔꯁꯦ ꯃꯁꯤ ꯉꯧꯔꯁꯤꯀꯣ ꯌꯥꯝ ꯁꯤ ꯉꯧꯔꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯁꯤꯀꯣ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯕꯅꯤ ꯃꯁꯤ ꯐꯖꯅ ꯃꯨꯟꯅ ꯉꯧꯒꯥꯏꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯔꯛꯄꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯤꯜꯍꯧꯁꯦ ꯃꯨꯟꯖꯜꯂꯛꯑꯦꯀꯣ ꯑꯗꯨꯅ ꯅꯦꯛꯁꯇ ꯃꯊꯪ ꯃꯥꯒꯤ ꯃꯆꯜ ꯃꯌꯥꯝꯁꯦ ꯍꯥꯞꯅꯕ ꯇꯧꯔꯁꯤ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯁꯦ ꯆꯅꯝꯒ ꯁꯤꯡꯒ ꯁꯨꯕꯁꯦ ꯁꯤ ꯍꯥꯞꯄꯁꯤꯀꯣ ꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯉꯧꯕꯤꯔꯨꯀꯣ ꯇꯥꯔꯛꯄꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯃꯨꯜꯂꯦꯀꯣ ꯑꯗꯨꯅ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯍꯥꯞꯄꯁꯤꯀꯣ ꯁꯤ ꯍꯥꯞꯄꯁꯤ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯍꯥꯞꯄꯦ ꯑꯗꯣ ꯃꯩꯁꯤ ꯑꯩꯈꯣꯏ ꯃꯤꯗꯤꯌꯝꯗ ꯊꯥꯕꯤꯌꯨꯀꯣ ꯃꯤꯗꯤꯌꯝ ꯇꯨ ꯂꯣꯗ ꯌꯥꯝ ꯃꯩ ꯀꯜꯍꯟꯕꯤꯒꯅꯨ ꯃꯣꯔꯣꯛꯁꯤ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯞꯀꯅꯤ ꯃꯊꯪ ꯍꯥꯞꯄꯁꯤꯀꯣ
मचू हापे मचू हापने उखाइबिरो अमुक नेक्स्ट फदिगोम मरु पाउडर से सी हापसिको सी हापे उखाइबिरो दुगन नेक्स्ट कई हापनी मिर्ची पाउडर को सी हापे सी हापनी उखाइबिरो को असुला में नांगजला फजरे को ये नुआइरा जो मथंग नेक्स्ट सी हापसे गरम मसाला को याम लो हापे मसाला सिंगसिदी याम थुना कासन मनिना कदौनी अखोय नेक्स्ट स्टेप कदौनी हाबो खमेंसिन बसे था ऑप्शन भी से ये हापगा मिनट अमनि ngौबी को मिनिमम ngौबी रिसमा याम कोई ngौबो यादे एक पे थक पगा मई हापे नतरी मसाला में हमने कासन भी को चेकिंग भी सी मदान याम ngang ngौबी को मैं मचन में आदि ngहा ngौरे को खमेंसिन बसे फजन तोइरे मखाद नपसलक होरे याम ngौबिरंगनि को अदुना कदौनी हाइबगा तोइजिक मही खतंग हापो मही सिंग को ग्लास मसा am लेरे तंखाय मुक हापो अदुगा पेस्ट ताना मोंग फुटपीरा थमगो मैं मिनिट अहम मरी मखम गुसल फुटपीरो दु मसी पेस्ट ताब मरमक सु खाइ बियो को मसी पेस्ट ताना मोंग मही खतंग लेखत पीबा कदोरे मैं मही हापनी मैं मसी मखम गुसल हाक मिनिट अहम मरी मुक फुल थमजी को मैं मेन अहम मरी मखम गुसलगा फुटल मतुंग दी येंगो मसी फजन मुल्ला को मसी पेस्ट तारे मैं याम कदौनी हाबदा ngौनबो तौदे थैबोंदो खेत लेथबिरो थुम खतंग हापसिको थुम दि साइ चानबो चांग देंबियो तैदि अहाम सी चांग हापेको मतोन अमतंगा अहाम सी हाप ngौरसि थुम जे हापमनि कदौनी मैम तौदि थैबोंग दि थाजनबो तौरसिको अदुग मैम आई केन तौगे थैबोंग जे हापगिबो थैबोंग ngौगिबो सि लेरेको अदुग ngasai ai first part am thi thau yawe थैबोंग सरुक अनि थोंग थमगदबनि ngौबम ngौदबम सिना सुंगौ ngौदब थैबोंग नि कुमै सिजे ai मैम होरको वीडियो होरको टाइमिंग दे पनमा का हौरे सिजु सेमगा दम थमगनि सब माननको मैम सिजे याहौद्रे वरो बिबिया देको तनु कदौनी थैबोंग ngौबसि ngौदबसि के पुलो हपसला खै ngौरजिको सि ai सि थौरे हाइबदो पुलो हपसला मैम अदु मैम सिना हाक ngौरजिको मुनदि बाव फजना मैम महा तरह को यदि पुलो हपसला ngहा मिनिट ani humong ngौरेको अनु कदौनी हाइबदा कि लो हिट थमगा मैम मति मखुम दुसला थमगजिको मिनिट अहम मरी मुख सिल लेंग दे थमगसि मरमक चेक तोबियो मैम मखुम संजरेको मैम मखा तरह को ngहा मखुम दुसला यौ ngौगिबो करी करम कंडीशन दे लेरिगे नि येंगजिको मैम मखा से नपसल लेगो मुल्लेन ताकने मसाला मैम से अदुना कदौनी मैम मही हापसि जो हापुलसिको मही हापसि मैम मही खर लेखत पियुको मही हापसि मही फजन हापसि अदुग मसी लेंगदबिदा मिनिट 10 मुक फुल थमजिको मैम मही हापसिनजरे अदु मखुम फुचल थमजरे मखा तरक को चिनाव आई मसी मिनिट 10 मुक एबुंग हाक फुटलेबो खर कुइरा फुटले हाई हिट मैम मही सिजु कंगजलेबो मसी यारबान कल्ले याम उबिरंगनि जो मैम आई स्वाइदा लोसनबो तौरेको लेरे पस याम साइदा लोसलेजिको 지금 붙을래? 이건 꼭 가야지. 그럼 소이들로 심지어내고 좋은 거지.